ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯗꯣꯟꯄꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯣꯟꯄꯣꯛ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯁꯦꯠꯀꯥꯏꯅ ꯁꯥꯔꯤꯕ ꯌꯥꯝꯅ ꯁꯥꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯍꯨꯃꯥꯡ ꯖꯤ ꯀꯥꯡꯕ ꯃꯈꯩ ꯀꯥꯔꯛꯂꯤ꯫ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯑꯁꯨꯝꯅ ꯋꯥꯅ ꯀꯥꯔꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥ ꯈꯔꯅ "ꯏꯄꯨ ꯇꯣꯂꯦꯟꯗ꯭ꯔꯣ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯨꯔꯤꯗꯨꯕꯣ? ꯍꯅꯨꯊꯪꯗꯨꯗꯅꯦ ꯄꯨꯁꯤꯔꯔꯣꯏꯀꯣ"꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯎꯍꯧꯔꯤꯕꯗꯨ ꯇꯣꯂꯦꯟꯗ꯭ꯔꯣ ꯊꯣꯏꯅ ꯇꯥꯁꯜꯂꯨꯗꯦ꯫ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯃꯍꯥꯛ ꯆꯔꯤ ꯆꯠꯂꯕꯅꯤ꯫ ꯆꯔꯤ ꯇꯠꯂꯕꯁꯨ ꯀꯅꯥꯅꯒꯤꯗꯤ ꯃꯥꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯐꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯣꯝ ꯂꯥꯛꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯏꯃꯨꯡꯗ ꯐꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯂꯧꯕꯨꯛꯇ ꯀꯥꯔꯛꯄꯒꯤ ꯃꯍꯥꯛꯀꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯣ ꯑꯃꯠꯇꯒ ꯍꯥꯝꯗꯣꯛꯄ ꯖꯥꯠ ꯅꯠꯇꯦ꯫ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯔꯞ ꯆꯥꯛꯈꯨꯝꯗ ꯍꯣꯠꯆꯤꯟꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯉꯁꯥꯏ ꯇꯣꯂꯦꯟꯗ꯭ꯔꯣꯗ ꯂꯛꯅꯈꯤꯕꯁꯤꯡ ꯑꯗꯣ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯆꯪꯂꯛꯀꯦ ꯈꯣꯠꯀꯦ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ, ꯆꯨꯝꯗ꯭ꯔꯤꯡ ꯒꯨꯗꯨꯡ ꯑꯗꯨꯃꯛ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯃꯌꯣꯝ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ "ꯑꯥꯏ, ꯅꯈꯣꯏꯗꯤ ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯂꯤꯕ? ꯀꯧꯗꯅ ꯈꯣꯠꯇꯅꯒ ꯑꯁꯨꯝꯇ ꯇꯧꯗꯦꯅꯦ ꯅꯈꯣꯏꯕꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ "ꯏꯄꯨꯗꯨ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯈꯟꯗꯅ ꯑꯩꯈꯣꯏ ꯏꯄꯨꯕꯨ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯝꯄꯥꯛꯑꯣ ꯄꯨꯈꯝꯑꯣ ꯄꯣꯠꯊꯣꯛꯇ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯃꯌꯨꯝꯁꯤꯡꯗꯣ ꯁꯠ ꯍꯩꯗꯣꯔꯛꯏ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯉꯥꯛꯇꯅꯤ꯫ ꯆꯥꯛꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ "ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ "ꯏꯄꯨ, ꯑꯩꯈꯣꯏꯗꯣ ꯉꯁꯤ ꯂꯧꯕꯨꯛꯇ ꯆꯥꯛ ꯆꯥꯅꯕꯅꯤ꯫ ꯑꯗꯨꯗ ꯏꯟꯖꯥꯡꯁꯤ ꯃꯌꯥꯝ ꯑꯃ ꯂꯦꯝꯕꯁꯤꯗ ꯏꯄꯨꯅ ꯋꯥꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯏꯄꯨꯒꯤꯁꯨ ꯄꯤꯖꯔꯨꯁꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯄꯤꯖꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ"꯫ "ꯀꯔꯤ ꯃꯔꯝꯅꯣꯅꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤꯕꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ "ꯏꯄꯨ, ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯋꯥꯔꯤꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ". ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣꯁꯨ "ꯍꯣꯏ, ꯐꯔꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯅꯒ ꯂꯥꯝꯕꯒ ꯃꯍꯥꯛ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯇꯞꯅ ꯁꯥꯟꯅꯔꯛꯏ꯫ "ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯕꯣꯕꯣꯏꯅ "ꯏꯄꯨ, ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ, ꯏꯄꯨꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣই ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯄꯨꯅꯁꯨ ꯃꯁꯤꯗ ꯌꯥꯕꯤꯕ ꯇꯥꯕꯅꯤ". "ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏꯀꯣ". ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ "ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯄꯨ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯂꯣꯠꯀꯗꯕꯅꯤ꯫ ꯏꯄꯨꯒꯤ ꯑꯁꯤꯗꯗꯤ ꯀꯅꯥꯃꯠꯇꯅ ꯊꯤꯕꯁꯨ ꯂꯥꯛꯂꯣꯏꯗꯅ, ꯑꯗꯨꯅꯅꯤ ꯏꯄꯨ". "ꯑꯗꯣ ꯏꯄꯨ, ꯌꯥꯝꯕꯨꯗꯤ ꯌꯥꯝꯕ ꯅꯠꯇꯦꯗ". ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ "ꯀꯔꯤ ꯄꯣꯠꯅꯣ ꯅꯈꯣꯏꯅ ꯂꯣꯠꯀꯗꯧꯔꯤꯕꯁꯤꯕꯣ"꯫ "ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥ ꯄꯁꯥꯒꯤ ꯊꯕꯛꯇꯨꯔꯅꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯂꯟꯅ "ꯃꯥꯅꯦ ꯏꯄꯨ, ꯏꯄꯨꯗꯤ ꯑꯣꯟꯊꯣꯛꯅ ꯈꯪꯅꯁꯨ ꯍꯥꯏꯔꯛꯈ꯭ꯔꯦꯗ꯫ ꯑꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯄꯨꯅꯅꯦ ꯂꯧꯕꯨꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤꯗꯃꯛꯇꯁꯨ ꯈꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ".
asomna hairakpaduta Tolendro khanba yaba khalli magini haidana macha ama masu ama nupi ma nga ama leibu sunata matomta ngairaba punsi asida kai tawbagi thabak wana sujarudagi aduna hinglinge matam mate khara asida nungaina hingamaga hena sikhibana hena fari khalakladuna Tolendro na wafam adu yari masidagi ti makoi mamanaba ahum Boboy Milon amadi Gojun makoi ahum aduna makoi gi bek ado Tolendro gi yumgi chaksang gi kot makha aduta chaksinna thanamli aduga atei bora nungla mayap abasu khomjinduna thananaba matungda makoi ahum to thokri masigi matung Tolendro dasu lupa lisinga ma pibirami asomna tawrakpadu da Tolendro na thabak asi hawuda ngari sen lakpadi hawrese karigumada police naga pharabadi kamdoba pharagana jail da leiredana jail da leibuna bo hera nungaireda thabak sumana amta sudana adum tumbaga chabaga leiruguduribani asomna matomta wakhal khanba yaba khalaba matung lupa lising amado paiduna mahak iruja maithajaruraga aswai phawba koithoklugi kuire labok lokthing honabada koithokpaga sangkhidaba haiduna mahak makhong makhur hamdoktuna iruja maithajari masigi matung nungthil numidang wairamgi matam aduta Tolendro mahaki yumdagi parap tholaktuna khulgi kaithel macharomda lakli insang napi atik ano khara lawnabagi damakta mahak laklibani asomna Tolendro na ngahan makhai ga iman marandana mafi maron ga nalaga kaithelomda tholakpaduta Tolendro gi mamanaba singaduna haini karinoda Tolendro singasidi kaithel achobadaga laini ngahan makhai di madi kaithel daga sunglak lakhidrabani khulgi lo mayam ama honabada manak changaga hangusilo asomna hairaga Tolendro gi manawanaba singadu changsilaklaga Tolendro nang asidi kaithen tholaina haiduna tamli madulida Tolendro na hoi nong phadokse isu kaithen tholokpa yai aina thabak khang suduna phanglakpa sen singado ado ngasidi khara pithorakle aduna aisu kaithel asidagi nga macam tang yenge haiduna laklibani adumna hairakpaduta mayamna phai adumna su khara koithu natrabadi naha wakhaldo yamna sokchalani ko asomna wari sanaraga Tolendro gi mamanaba singaduti magi thokpa chatnakri Tolendro kaithel achou adudagi pulam chiram khara leiraga mahak mayum lomda halakhi masumna tawduna Tolendro Boboy Milon amadi Gojun makhoi ahumga paduna yamlaba nisagi pulam sing lalon itik tawbadagi Tolendro su yamna nungai khalakli paisa ga sa jom thokchari nongmagi numitni Tolendro makhoi ki khul aduta chawraba kumai ama tawri kumai adu su mahak yawrugaduri haiduna nungthilgi matamda chakhibani aduga numidang wairam khara mamsilaka matam aduta mayum lomda halakpada makhoi gi yum adugi hek nakanda gari khara khamlaga leirami matam aduta Tolendro na kana amuk laklaba jano yum sei makhoi mamanaba ahum gi leifam oiduna leirine tawrise asomna thoine hena khanjiludabida mahausagum Tolendro parap changi adamna mahana changlakpadadi onthokpa ama thengnari mahaki yumgi yumjai kasil amata miyoi ama chaukrida makhong makhut punsillaga ihingna saduna pullaga leiramli mamit ka to ipom pongkhle phubi hemanbagi matamada Tolendro di masa punamak ching khaibagum nikri karino tawriba siri haiduna parap changsilaktuna pullibadu lokthokki haiduna tawrakpada Boboy changsilaklaga ipu ipu hanbiraklabro hoi ni bunga karino na khoina tawribasibo nupa asida na khoina tawbiribasibo karino ipu masi akhoi gi thabak ni nipu asina akhoi tawriba karbar asigi matangda police ta paw pirambagini ibunga nangdi kaidobagi police ta paw piruribunu ne masidi mana ngamba thakta sen tanjabani ne adumna hairakpada pulliba aduna nakhoina sen tanwa matamda karigi mi bu hatlibano nakhoina sen tanwa matamda nisagi pulam lalonduna inkhalagliba miyoi kayagi punsi nisagi ipakta tahonduna noma kangdra hatlibana tra adumna hairakpada milanna oi
ꯑꯩꯈꯣꯏꯅ ꯅꯤꯁꯥꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯥꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯁꯤꯔꯤꯕꯁꯤꯗꯤ ꯅꯤꯁꯥꯅ ꯍꯥꯠꯀꯦꯔꯥ ꯑꯃꯅꯕꯨ ꯍꯥꯠꯀꯦꯔꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯔꯒꯗꯧꯅꯤ ꯂꯥꯟ ꯇꯧꯔꯒꯁꯨ ꯁꯤꯅꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯣꯂꯤꯇꯤꯁꯤꯌꯟ ꯇꯧꯕ ꯀꯥꯡꯕꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔꯗ ꯌꯥꯎꯍꯟꯗꯨꯅ ꯃꯤ ꯂꯂꯧꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯆꯧꯕ ꯃꯤꯒꯤ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯉꯤꯕꯅꯣ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯄꯥꯎ ꯄꯤꯔꯨꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯅꯪꯕꯨ ꯐꯥꯔꯤꯕꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯈꯪꯉꯣ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯃꯥꯁꯦ ꯐꯨꯕ ꯌꯥꯕꯁꯨ ꯐꯨꯔꯦ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯃꯥꯡꯍꯟꯕ ꯃꯨꯊꯠꯄꯁꯨ ꯉꯝꯒꯗꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯖꯨꯟꯅ ꯏꯄꯨ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯔꯒ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯗꯥꯏꯅꯣ ꯐꯥꯏ ꯑꯗꯨ ꯀꯗꯥꯏꯅꯣ ꯑꯣ ꯁꯤꯖꯤꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤ ꯃꯈꯨꯠ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯈꯨꯅꯝꯗꯨꯗ ꯂꯣꯛꯊꯦꯛ ꯊꯦꯛꯇꯨꯅ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯏ ꯅꯤꯄꯥ ꯑꯗꯣ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯉꯁꯥꯏꯗꯒꯤ ꯎꯇꯨꯞ ꯋꯥꯇꯨꯞ ꯊꯣꯝꯗꯨꯅ ꯁꯤꯡꯀꯨꯞ ꯁꯥꯅ ꯊꯨꯗꯦꯛꯂꯕꯅꯤ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯊꯨꯗꯦꯛꯈꯤꯕ ꯑꯗꯨꯗꯗꯤ ꯅꯤꯄꯥ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯋꯥꯟꯊꯒꯦ ꯐꯥꯎꯕ ꯇꯧꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯗꯣꯛꯄꯗꯒꯤ ꯐꯥꯍꯟꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯤꯕꯗꯨ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯍꯥꯏꯗꯣꯛꯂꯤꯕꯅꯣ ꯅꯪ ꯀꯅꯥꯒꯤ ꯃꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯀꯅꯥꯃꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯎꯈꯤꯕꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯨꯕ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯁꯤꯅ ꯀꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯇꯣ ꯈꯔ ꯄꯨꯊꯣꯔꯛꯂꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯂꯂꯣꯟꯕ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕꯒꯤ ꯐꯣꯇꯣ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯃꯗꯤ ꯄꯣꯠ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯃꯤꯂꯟꯅ ꯌꯦꯞꯂꯤꯕꯗꯨꯗꯒꯤ ꯁꯠ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯕꯥꯛꯇ ꯉꯛꯁꯝꯗ ꯄꯛꯊꯤꯟꯗ ꯊꯤꯟꯗꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯊꯥꯡꯅ ꯊꯤꯜꯂꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯈꯣꯏ ꯃꯉꯥꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯝꯂꯤ ꯃꯃꯤꯠꯇ ꯏ ꯍꯥꯏꯒꯠꯄꯗꯒꯤ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯗ ꯂꯩꯁꯜꯂꯛꯄꯗꯨꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯈ꯭ꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡ ꯑꯁꯤꯗ ꯎꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯏꯄꯥꯏ ꯊꯕꯥꯏꯔꯕꯅꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯍꯨꯌꯨꯡꯒꯨꯝꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯕꯣꯕꯣꯏ ꯃꯤꯂꯟ ꯑꯃꯗꯤ ꯒꯨꯖꯨꯟ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯕꯣꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯗ ꯑꯣꯟꯁꯜꯂꯛꯂꯒ ꯃꯥꯅ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯏꯌꯥꯝꯕ ꯐꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅꯒ ꯍꯥꯏꯗꯣꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏꯗꯣꯛꯏꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯕꯨ ꯍꯥꯏꯗꯣꯛꯑꯗꯤ ꯃꯥꯁꯨ ꯉꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯥꯖꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯏꯕꯨꯡꯉꯣ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏꯀꯣ ꯑꯩ ꯅꯣꯏꯒꯤ ꯊꯕꯛꯁꯤ ꯑꯩ ꯍꯥꯏꯅꯔꯛꯇ꯭ꯔꯦꯗ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯍꯜ ꯍꯥꯏꯗꯣꯛꯎꯅꯨ ꯍꯥꯏꯗꯣꯛꯂꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯁꯤꯕꯁꯤ ꯇꯟꯗ꯭ꯔꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯨꯟꯗꯣꯛꯈꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯀꯂꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯐꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯄ ꯅꯪꯍꯧꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯎꯄꯨ ꯂꯩꯔꯤꯕ ꯀꯥꯆꯤꯜ ꯑꯗꯨꯗ ꯇꯧꯈꯥꯏꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯍꯥꯏꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯀꯣꯝꯕ ꯈꯨꯗꯛꯇ ꯇꯧꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯣ ꯊꯥꯗꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯤ ꯏ ꯅꯥꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯗꯨ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯗꯣꯛꯇꯨꯅ ꯄꯨꯂꯞ ꯁꯦꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯇꯧ ꯍꯥꯏꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯣ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯊꯝꯈ꯭ꯔꯤ
ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯔꯕ ꯅꯨꯄꯥ ꯑꯗꯣ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯐꯨꯖꯤꯜꯂꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯨꯖꯤꯜꯂꯒ ꯃꯗꯨꯗ ꯎꯄꯨꯁꯤꯡ ꯑꯃꯗꯤ ꯇꯔꯪꯁꯤꯡ ꯃꯊꯪ ꯃꯊꯪ ꯄꯩꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯁꯨ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁ ꯊꯣꯝꯖꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯤꯑꯣꯏ ꯁꯤꯕ ꯅꯥꯕꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯆꯥꯛ ꯆꯥꯅꯔꯝꯕꯒꯤ ꯃꯥꯟꯅ ꯌꯨ ꯈꯔ ꯍꯩꯔꯒ ꯂꯩꯔꯤꯕ ꯑꯃꯗꯤ ꯁꯥ ꯈꯔꯁꯨ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯊꯑꯣꯏꯅ ꯃꯁꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯃ ꯍꯧꯖꯤꯛ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯤ ꯍꯜꯂꯝꯕ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯆꯈꯥꯏ ꯈꯣꯠꯀꯥꯏꯕ ꯈꯔꯗꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯔꯝꯕ ꯃꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅ ꯌꯨꯅꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯤ ꯏꯄꯨ ꯑꯁꯤꯒꯤ ꯂꯧ ꯁꯨꯕ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯗ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯆꯥꯖꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯗꯁꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯨꯗꯗꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯗ꯭ꯔꯣꯗꯣ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄꯅꯤꯅ ꯃꯍꯥꯛꯇꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯃꯥꯏꯗ ꯕꯗ꯭ꯔꯥꯛ ꯂꯥꯎꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯩꯁꯨ ꯄꯨꯝꯃꯝ ꯃꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯄꯨꯂꯤꯁꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯁꯥꯁꯤ ꯌꯪ ꯂꯥꯎꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯃꯩꯒꯥꯁꯦ ꯑꯃꯠꯇ ꯆꯨꯈꯠꯇ꯭ꯔꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕ ꯖꯥꯠꯅꯤꯗꯅ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯉꯥꯜꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯏꯃꯨꯡꯗ ꯈꯔ ꯈꯔ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯥꯔꯗꯨꯅ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯩꯁꯤꯡ ꯃꯊꯪ ꯃꯊꯪ ꯊꯥꯟꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯃꯈꯣꯏ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯑꯉꯥꯡꯁꯤꯡꯁꯤꯒ ꯄꯨꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯅꯨꯊꯪꯁꯤꯗ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯐꯧꯗꯨꯅ ꯊꯝꯂꯤꯕ ꯐꯤꯔꯣꯟꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯣꯛꯁꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯆꯈꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯥꯁꯟ ꯈꯣꯝꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯇꯣꯂꯦꯟꯗ꯭ꯔꯣꯗꯤ ꯉꯁꯥꯏ ꯅꯤꯄꯥ ꯑꯃ ꯍꯥꯠꯈꯤꯕꯗꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯔꯦꯗꯤꯑꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯔꯦꯗꯤꯑꯣ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯀꯣꯔꯣꯛ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯔꯦꯗꯤꯑꯣ ꯑꯗꯣ ꯈꯔ ꯄꯤꯛꯇꯛꯅ ꯂꯩꯊꯛꯂꯒ ꯀꯅꯥ ꯀꯅꯥ ꯃꯅꯨꯡꯗ ꯂꯩꯕ ꯖꯥꯠꯅꯣꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯍꯟꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯣ ꯄꯨꯈꯝ ꯑꯗꯨꯗ ꯊꯝꯂꯒ ꯃꯍꯥꯛꯅ ꯌꯦꯟꯗꯦꯝ ꯁꯣꯏꯔꯝꯂꯤꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯤꯗ ꯊꯥꯡ ꯑꯗꯨꯒ ꯌꯦꯟꯗꯦꯝ ꯑꯗꯨꯒ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯂꯝꯂꯒ ꯍꯧꯖꯤꯛ ꯀꯣꯗ꯭ꯔꯣꯛ ꯀꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯇꯥꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯃꯥꯏꯗ ꯇꯥꯕ ꯑꯃꯗꯤ ꯇꯨꯕ ꯂꯩꯔꯝꯗꯦ
ꯃꯁꯤꯗꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯍꯧꯗꯣꯡꯅ ꯀꯩꯅ ꯆꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯃꯥꯗꯨ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯏꯑꯣꯟ ꯑꯣꯟꯅꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯁꯤꯒꯤ ꯄꯨꯈꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨꯔꯤ ꯑꯁꯤ ꯊꯅꯝꯕꯗꯥꯏꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯨꯈꯝ ꯆꯐꯨ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯗꯥꯏꯅꯤ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯏꯑꯣꯟ ꯑꯣꯟꯅꯔꯝꯕ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜꯗꯣ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯃꯍꯥꯛ ꯊꯕꯛ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯉꯩ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 35-40ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯨꯗ꯭ꯔꯨꯞ ꯐꯨꯕ ꯀꯤꯟꯅ ꯊꯤꯟꯕ ꯃꯈꯣꯡꯅ ꯀꯥꯎꯁꯤꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯇꯥꯔꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯇꯝꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯝꯅ ꯅꯤꯡꯁꯤꯡꯂꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯗꯥꯏ ꯖꯒꯥꯗ ꯐꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯐꯨꯝꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯨꯝꯕ ꯂꯥꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯇꯣꯂꯦꯟꯗ꯭ꯔꯣꯗꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯏꯁꯤꯡ ꯑꯃꯗꯤ ꯃꯗꯨꯕꯨ ꯁꯦꯡꯇꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯄꯨꯜꯂꯒ ꯊꯝꯂꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯄ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯀꯗꯥꯏ ꯖꯒꯥꯗ ꯐꯨꯝꯈꯤ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯝꯕꯒꯤ ꯐꯤꯕꯝꯁꯤꯡ ꯌꯦꯡꯁꯤꯜꯂꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯅ ꯊꯤꯔꯤꯕꯁꯤ ꯀꯥꯡꯒ ꯂꯨꯈꯥ ꯀꯣꯠꯀꯤ ꯃꯈꯥ ꯂꯣꯏꯅꯃꯛ ꯌꯦꯡꯂꯕꯅꯤ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯀꯣꯝꯄꯥꯛꯇ ꯅꯠꯇ꯭ꯔꯒꯅ ꯄꯨꯈꯝꯗ ꯍꯥꯞꯂꯒ ꯒꯗ꯭ꯔꯛ ꯇꯛꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯥꯛꯁꯪ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯒ ꯃꯥꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯊꯝꯂꯤꯕ ꯈꯨꯖꯥꯏ ꯑꯗꯣ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯀ꯭ꯔꯣꯡꯒ꯭ꯔꯥꯡ ꯂꯥꯎꯅ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯋꯥꯏꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯃꯟꯗꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯐꯨꯝꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯗꯥꯏ ꯖꯒꯥꯗ ꯐꯨꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯒ ꯄꯨꯂꯤꯁꯇ ꯆꯪꯖꯍꯧꯕꯅ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯑꯣꯟ ꯈꯟꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯗꯣ ꯆꯥꯛ ꯊꯣꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯂꯒ ꯃꯍꯥꯛ ꯉꯁꯥꯏ ꯐꯨꯝꯈꯤꯕꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥ ꯆꯥꯅ ꯃꯩꯁꯨ ꯍꯦꯛ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯃꯩ ꯃꯨꯠꯊꯣꯛꯈꯤꯕꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯏꯁꯦ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯝꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯆꯨꯈꯠꯇꯨꯅ ꯃꯍꯥꯛ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ
ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯂꯥꯛꯄꯒ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯇꯣꯂꯦꯟꯗ꯭ꯔꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯃꯒ ꯐꯨꯒꯧꯒꯠꯇꯨꯅ ꯐꯛꯂꯥꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯂꯥꯇꯦꯟꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯑꯗꯨ ꯈꯔꯒ ꯍꯦꯟꯅ ꯂꯩꯈꯠꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯂꯥꯇꯦꯟ ꯑꯗꯣ ꯈꯔꯒ ꯍꯦꯟꯅ ꯂꯩꯈꯠꯂꯒ ꯄꯔꯞ ꯄꯔꯞ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯤ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯀꯅꯥꯅꯕꯨ ꯃꯤꯑꯣꯏ ꯑꯃ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯤꯕ ꯑꯗꯨꯗꯗꯤ ꯀꯔꯤꯒꯤꯗꯤ ꯇꯝꯅꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯩꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯩ ꯂꯥꯛꯄꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯤꯔꯝꯕ ꯈꯔꯗꯤ ꯐꯔꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯏꯪꯉꯛ ꯉꯛꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯈꯤꯕꯗꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯅꯣꯡ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯑꯩꯄ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯀ ꯊꯥꯕꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯍꯧꯕꯗꯨꯕꯨ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯍꯥꯛꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯗꯨꯅ ꯊꯥꯛꯇꯨꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯍꯥꯛ ꯀꯥꯕꯛ ꯀꯥꯕꯛ ꯆꯥꯊꯣꯛꯂꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯗꯣ ꯁꯦꯡꯖꯤꯟꯕ ꯂꯣꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯨꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜꯂ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯎꯇꯨꯞ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯈꯤꯕꯒꯤ ꯃꯈꯣꯜꯂ ꯕꯨꯞ ꯕꯨꯞ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯇꯥꯈ꯭ꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯈꯨꯖꯨꯝ ꯁꯥꯖꯨꯝꯗꯣ ꯁꯠ ꯍꯥꯏꯗꯣꯛꯂꯝꯂꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯁꯠ ꯂꯣꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯣꯟꯁꯤꯟꯕ ꯂꯣꯏꯔꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯀꯥꯡꯈꯜꯒꯗꯣ ꯅꯤꯡꯊꯤꯅ ꯌꯦꯞꯁꯤꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯩ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯇꯦꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯝꯕ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯩ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯩꯊꯔꯒ ꯌꯦꯡꯂꯛꯂꯝꯂꯒ ꯑꯃꯨꯛ ꯁꯠ ꯂꯩꯁꯤꯟꯈꯤꯕꯒꯤ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯤ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯃꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯃꯃꯤ ꯑꯣꯏꯅ ꯎꯍꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯂꯩꯊꯣꯛꯂꯝꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯈꯔ ꯁꯨ ꯈꯔ ꯅꯣꯝ ꯂꯧꯕꯨꯛꯇ ꯈꯔ ꯆꯠ ꯇꯧꯔꯒ ꯁꯨꯖ ꯅꯣꯝꯖꯔꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯆꯥꯔꯒ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯕꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯂꯦꯗ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯅꯥꯅꯣ ꯑꯃ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯑꯗꯨꯝꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯗ꯭ꯔꯤ ꯃꯗꯨ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯗꯣ ꯆꯧꯀ꯭ꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯐꯝꯂꯝꯕ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯀꯥ ꯑꯃꯗ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕ ꯖꯥꯠꯂꯅꯤ ꯉꯁꯥꯏ ꯃꯈꯩ ꯒꯣꯔꯣꯡ ꯒꯔꯥꯡ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ ꯑꯣꯏꯔꯕ ꯖꯥꯠꯂꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯀꯅꯥꯅꯣ
ꯑꯗꯨꯗ ꯐꯝꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯪ ꯃꯊꯪ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯝꯂꯤꯕ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯇꯣꯂꯦꯟꯗ꯭ꯔꯣꯗ ꯃꯃꯥꯏꯗ ꯂꯩꯁꯟꯗꯕꯤꯗ ꯍꯥꯏꯔꯛꯏ ꯅꯪ ꯅꯊꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯍꯦꯔꯥ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯁꯥꯏꯗꯒꯤ ꯂꯛꯅꯔꯤ ꯋꯥ ꯑꯣꯏꯔꯦ ꯍꯥꯏ ꯅꯈꯣꯏꯅ ꯌꯨꯝꯗ ꯑꯝꯇ ꯍꯟꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯃꯃꯥꯏ ꯈꯛꯂꯩ ꯂꯩꯊꯣꯔꯛꯂꯤ ꯃꯁꯥꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯉꯛ ꯈꯛꯇꯃꯛ ꯂꯩꯊꯣꯔꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯗꯥꯡꯒꯗꯣ ꯏꯁꯦꯠ ꯁꯦꯠꯊꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯃꯥꯏ ꯆꯥꯏꯔꯣꯡ ꯑꯗꯨꯅ ꯏꯀꯣꯞ ꯀꯣꯞꯁꯜꯂꯒ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯑꯣꯡ ꯃꯥꯅ ꯃꯃꯥꯏ ꯑꯗꯣ ꯃꯨꯔꯤꯕ꯭ꯔꯥ ꯉꯧꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯏꯆꯝ ꯆꯝꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯕꯒ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯗ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯌꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯑꯩ ꯂꯧꯕꯨꯛꯀꯤ ꯂꯧꯇꯥꯡꯁꯤꯡ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟ ꯃꯄꯤ ꯃꯔꯣꯟ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗꯒꯤ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯥꯏ ꯐꯨꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡ ꯑꯗꯨꯒꯤ ꯄꯣꯅꯥꯗꯣ ꯁꯠꯂꯕ ꯐꯥꯎꯕꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯡ ꯑꯗꯣ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯌꯥꯎꯈꯤꯗꯤ ꯅꯍꯥꯛꯄꯨ ꯍꯥꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯝꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯃꯁꯥ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯕꯒꯨꯝ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯇꯥꯗꯕ ꯌꯨꯝꯊꯣꯡ ꯄꯣꯛ ꯑꯣꯏꯕꯅꯤꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯗ꯭ꯔꯣꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯒꯦꯠ ꯂꯥꯎꯅ ꯅꯝꯁꯤꯟꯗꯨꯅ ꯐꯝꯊꯩ ꯇꯣꯂꯦꯟꯗ꯭ꯔꯣ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯍꯧꯒꯠꯄ ꯉꯝꯂꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯑꯗꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯊꯣꯔꯛꯂꯤ ꯂꯥꯇꯦꯟ ꯑꯗꯨꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤꯅ ꯃꯌꯦꯛꯁꯨ ꯁꯦꯡꯅ ꯎꯗ꯭ꯔꯤ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯈꯪꯂꯕꯅꯤ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯡꯂꯤ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯐꯨꯒꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗꯅ ꯇꯣꯂꯦꯟꯗ꯭ꯔꯣ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯒꯗꯕꯅꯤ ꯑꯗꯨꯝꯅ ꯀꯧꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯝꯒꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯂꯃꯟ ꯈꯨꯝꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯕꯨ ꯂꯥꯛꯅꯕ ꯂꯦꯞꯂꯣꯏ ꯅꯍꯥꯛꯅ ꯃꯗꯨꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯊꯋꯥꯏ ꯑꯁꯤ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯔꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯑꯗꯨꯃꯗꯤ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯥꯛꯄꯁꯨ ꯌꯥꯔꯤ ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯠꯂꯝꯕ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯅ ꯃꯗꯣ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯒꯗꯕꯁꯨ ꯃꯥꯟꯗꯦ ꯃꯗꯣ ꯈꯔ ꯆꯥꯎꯕ ꯃꯤ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯗꯨꯅ ꯀꯔꯤ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯍꯥꯛ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯑꯩꯅ ꯀꯧ ꯍꯥꯏꯕꯗꯤ ꯀꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯐꯔꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯧꯔꯒꯦ ꯍꯥꯏꯈ꯭ꯔꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯐꯝꯂꯒ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯀꯣꯝꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯕꯗꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯗ꯭ꯔꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯑꯗꯨꯗ ꯕꯣꯕꯣꯏ ꯃꯤꯂꯣꯟ ꯑꯃꯗꯤ ꯒꯣꯖꯨꯟ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯩ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯃꯨꯛꯇꯪ ꯆꯥꯛ ꯀꯧꯒꯦ ꯈꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯗꯅ ꯏꯄꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯄꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯥꯟ ꯈꯔ ꯄꯣꯔꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣ ꯂꯥꯏꯅ ꯄꯤꯕ ꯇꯥꯟꯖꯥꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯃꯈꯨꯠ ꯎꯅꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯑꯗꯣ ꯉꯔꯥꯡ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯅꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯃꯥꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯃꯥꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯅꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯄ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯗ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯃꯍꯥꯛꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯉꯁꯤ ꯑꯩꯅ ꯆꯥꯎꯈꯠꯆꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕꯗ ꯌꯥꯔꯛ ꯊꯨꯝꯅ ꯆꯥꯕ ꯉꯝꯖꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅꯅꯤ ꯅꯈꯣꯏꯒꯤꯁꯨ ꯃꯄꯥꯟꯅꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯥꯛ ꯀꯧꯗꯨꯅ ꯄꯤꯖꯅꯤꯡꯉꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯥ ꯑꯃ ꯀꯥꯏꯒꯗꯧꯔꯤ ꯃꯗꯣ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯐꯔꯦ ꯏꯌꯥꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯈ꯭ꯔꯦ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯀꯔꯤ ꯂꯥꯡ ꯊꯥꯛꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯍꯜꯒ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯀꯌꯥ ꯎꯁꯤꯠꯇꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯇꯣꯂꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯤ ꯍꯥꯠꯂꯝꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯇꯨꯅ ꯀꯔꯤ ꯁꯥꯅꯣ ꯊꯣꯡꯒꯗꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯐꯔꯦ ꯏꯆꯥ ꯁꯥ ꯑꯗꯨ ꯑꯣꯏꯕꯗꯤ ꯅꯈꯣꯏꯁꯨ ꯁꯨꯔꯕꯅꯤꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯁꯥꯗꯣ ꯂꯧꯁꯤꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯤꯄꯥ ꯑꯃꯗꯒꯤ ꯁꯥ ꯈꯔ ꯂꯧꯔꯨꯔꯤ ꯃꯗꯣ ꯂꯝꯒꯤ ꯁꯥꯅꯤ ꯃꯃꯤꯡꯀꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯇꯣꯂꯦꯟꯗ꯭ꯔꯣꯗꯤ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯗ꯭ꯔꯣꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯌꯥꯝꯕ ꯀꯧꯔꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯃꯔꯤꯅ ꯀꯔꯤ ꯁꯥꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯕꯗꯒꯤ ꯁꯥ ꯑꯃꯒꯤ ꯃꯃꯤꯡꯕꯨ ꯍꯦꯛꯇꯃꯛ ꯍꯥꯏꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯁꯥꯅꯣ ꯍꯥꯏ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯗꯣ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡ ꯊꯥꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅꯗꯤ ꯈꯪꯂꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯃꯗꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡꯗ ꯒꯥꯡ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯆꯠꯂꯤꯕꯁꯤꯕꯣ ꯖꯤꯡꯒꯒꯤ ꯃꯊꯛꯇꯅ ꯗꯣꯡꯗꯥꯡ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟꯗ꯭ꯔꯣꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯤꯗꯤ ꯂꯧꯕꯨꯛ ꯃꯅꯥꯛꯀ ꯅꯛꯄꯅꯦ ꯌꯨꯝꯊꯣꯡ ꯄꯣꯛ ꯑꯣꯏꯅꯒ ꯇꯧꯕꯅꯦ ꯍꯨꯏꯁꯤꯡ ꯍꯦꯛ ꯂꯥꯛꯄꯅꯤ ꯍꯧꯗꯣꯡ ꯇꯥꯟꯅꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯖꯤꯡꯒ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯣꯂꯦꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯏꯄꯥꯏ ꯊꯕꯥꯏꯔꯕꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯂꯥꯛꯀꯗꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ
ising maising amta yasalukhi ko asom na haram laga Tolendro mapanda para parap thorakli makhoi di thakpaga chabaga ngawbaga leiribani matam sisu numidangi pung nipan khara heljalaklabani Tolendro mapanda thokraga thongado mapalomda lonsillamlaga mahakti mangol adu tumina laikhrei tanza adu nongsu kanna haitharaklibani kha ko lawu su lepti masidagi di pung mapan khara helakpa adwaidani matam adu da boboi du mapan thongninge haiduna yumgi mapanda thongana ba torokpada yum mado asom wamromdagi thongdo lonsillaple haibasi boboina khanglakhi matam adu da boboina ipu aibu thongse hangune ai mapan thokene adum narpada Tolendro tari bani adu tasanada ba saduna mahak tumina mangol adu da leiri nong taba du yenglaga matam adu da boboina Tolendro bu hanjin kawi adu bu Tolendro di sungkum khumlaktri matam adu da Tolendro na makhoi mamanaba mari asi ko khe khato khrabadi wai sangada bani aduga aisu yum mase thadok lumlaga krai dano ma chakrada bani mafam masitiga kuina lejara roi adom na khalingai boboi do saukalak duna thong adu da dong thin ba horakli adom na thong adu da dong thin ba da milan amadi gojun aduga makhoi gi mayam bane haiba miyo edu su lartuna kari toroba ke haiduna hanglari matam adu da boboi na thong ase hangu haiba yadre Tolendro na som wangmodagi lonsillamle haiduna wari ado tamli matam adu da makhoi na su thong hangnabagi damakta kayarak hanna hairi adom na haina ringai yum madugi mai ado muthokri mai mutkibadu da makhoi gi ayawba mobile sing adu dagi flash kaptuna thong ado phakai na bagi damakti yamna kana honari aduma leiringi matam adu da yum adugi ka amada chokri amada mi amabu punsinro thamlaga miyoi kharna phubagi makolda dup launa phuba amadi nipa amana kana lawbagi khonjal tarakli khonjal adu tabada makhoi mamanaba ahum amadi makhoi gi mayam bani haiba misak aduga loinana kaino ase tari basidi haiduna makhoi khonjal adu gi manak tamna lakli adumna lakka matamda miyoi ama chokri amada punsillaga miyoi amana yamna tamthina phuraga leiramli phuriba miyoi adugi akoibada makhoi ahum amasu leplaga leiri adumna leiri ngai khanghauduna miyoi ado para miyoi ama laklaga thanga thinduna hatokri tauribasi makhoi tawkhibaduga chap manana tauribani madu ubada makhoi maridi pakhat khiduna kaino tauribasi yamathuna chelonaba tawsi karigino magi Tolendro haibasina mai asi muthalibasibo aduga thongno chelibasina karigino asomna makhoi do ngarang langduna mapanda chenthokina bohanarakpada gojundo mahaki makhongu da kanagumba mana tapdana janbagum yalai asomna yalaklaga gojundo suro laktuna hojing mi phubagi koilaw longna khipa amadi makhoina changnamba ka adu da chingchin khri aduga thongo do krok lonsin khi matamadu da manungda gojundo yamna kana lawki aduga phuba chibagi makhol tabda natana gojuntu paira duna langbagi khonjal su takhi khonjal ado tarakpada makhoi miyoi ahum adudi karino yuma sa tawriba sidi bura mawonga mani yuma sa thadok ikoi chelong naba tawsi haira duna makhoi yum adudagi nanthok chen khina bagi damak thonga to phakai na kana thinba yaw phakai ba yaw tawri aduma leiri ngai khangokdana makhoi ahum lemhoriba adudagi milangi mananganda kanagumba amana karigumba amabu thomlapagi mawongda thomlai maruda milanna mahaki mobile ado phat laithokuna kaplaga kaino thomaibu to hajuna jeng tharubadadi gojungi atatpa makok oiduna leiramlei madu urubada makhoi ahum adudi pakhat khibana Tolendro da ipu thong hango hajuna lauri aduma lauri ni matamadu de yum madu tamiyo yamana yamna hauna nokpagi khonjal tari khonjal adu tabata makhoi ahumna soidredana masigi ahinga sida aikoi punamak siba tari aikuna tawriba thabak adugi mahai ngasi soidana phanglagani haiduna makhoi do pakhatrakli masidagi di makhoi ahum adugi manungda gojunna mathakta ahoba ma leiribadu ubadagi yumado mapangal solaba jingana kuppa sangtap amani haibasi ningsingapodagi mathaki jingagi sarukato makhona khongpangna kauduna natragasu karigoma pot amana thingaiduna aduda wena na thokina na batawrasi khaladuna madubu hogairakli
ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯍꯣꯒꯥꯏꯔꯒ ꯃꯅꯥꯛ ꯃꯗꯥꯏꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯑꯃꯗꯤ ꯇꯔꯪꯁꯤꯡ ꯃꯊꯪ ꯂꯣꯡꯈꯠꯅꯔꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯒꯣꯖꯨꯟꯗ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯤꯈꯠꯂꯨꯕꯗꯗꯤ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯈꯣꯡꯗ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯒ ꯃꯈꯥꯗꯥꯡꯀꯥꯗꯣ ꯏꯆꯦꯠ ꯆꯦꯠꯊꯔꯒ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯖꯨꯟ ꯁꯠ ꯄꯥꯛꯊꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯖꯤꯡꯒ ꯃꯆꯦꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯃꯄꯥꯗ ꯌꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯒꯣꯖꯨꯟꯗꯣ ꯂꯤꯠꯄꯨꯗꯤ ꯂꯤꯠꯊꯔꯛꯂꯦ ꯍꯥꯏꯕꯕꯨ ꯃꯉꯛꯁꯝ ꯑꯗꯨꯗ ꯖꯤꯡꯒ ꯑꯗꯨꯅ ꯌꯥꯟꯁꯤꯟꯈꯤꯕꯗꯒꯤ ꯃꯉꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯦꯟꯊꯠꯈꯤꯕꯅ ꯏ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯞꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗꯤ ꯃꯁꯥ ꯉꯁꯥꯏꯗꯒꯤ ꯑꯄꯥꯟ ꯊꯣꯛꯅꯤꯡꯗꯅꯒ ꯂꯩꯕꯒ ꯂꯣꯏꯅꯃꯛ ꯈꯨꯡꯒꯥꯎꯗ ꯆꯣꯠꯁꯤꯜꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯨꯅ ꯐꯣꯟ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯐꯣꯟ ꯑꯃ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯉꯥꯜꯂꯤꯕꯁꯤ꯫ ꯑꯇꯩ ꯐꯣꯟꯁꯤꯡ ꯑꯗꯨꯗꯤ ꯃꯤꯂꯟ ꯑꯃꯗꯤ ꯒꯣꯖꯨꯟ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯔꯥꯏꯗꯅꯣ ꯇꯥꯔꯒ ꯃꯨꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯕꯣꯕꯣꯏꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯕꯣꯕꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯕꯣꯕꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯒꯤ ꯇꯨꯡꯗ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯑꯁꯨꯝ ꯂꯩꯔꯛꯄꯗ ꯕꯣꯕꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯊꯠꯂꯛꯄꯒꯨꯝ ꯂꯩꯊꯠꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯕꯣꯕꯣꯏꯒꯤ ꯃꯉꯛ ꯁꯝ ꯑꯗꯣ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯣꯏ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯤ꯫ ꯂꯩꯃꯥꯏꯗ ꯇꯨꯔꯕ ꯐꯥꯎꯕꯗ ꯃꯁꯥ ꯑꯗꯣ ꯎꯔꯨ ꯎꯪꯗꯨꯅ ꯃꯉꯛ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯂꯩꯊꯠꯅꯕꯒꯤ ꯇꯧꯔꯛꯄꯗ ꯕꯣꯕꯣꯏꯀꯟꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯣꯂꯦꯟꯗ꯭ꯔꯣꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯛ ꯑꯗꯣ ꯂꯩꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯥꯏꯔꯒ ꯊꯝꯈꯤꯕꯅ ꯇꯁꯦꯡꯅ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯤ꯫ ꯃꯉꯛꯁꯝ ꯑꯗꯨꯁꯨ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯝꯕ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯨꯅ ꯕꯣꯕꯣꯏꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗ ꯕꯣꯕꯣꯏ ꯃꯉꯛꯁꯝ ꯑꯗꯣ ꯌꯦꯠꯂꯣꯝꯗꯒꯤ ꯑꯣꯏꯔꯣꯝꯗ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯃꯉꯛꯁꯝ ꯑꯗꯣ ꯀꯣꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯛꯁꯝ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯂꯩꯈꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯅꯥꯔꯒ ꯂꯩꯕꯒ ꯃꯉꯛꯁꯝ ꯑꯗꯨꯅ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯃꯉꯛꯁꯝ ꯑꯗꯨ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯉꯥꯡꯁꯜꯂꯒ ꯇꯥꯔꯒ ꯂꯩꯈ꯭ꯔꯤ꯫ ꯕꯣꯕꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯣ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯗꯣ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯍꯥꯠꯄ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯟꯗ ꯐꯨꯝꯖꯤꯟꯕ ꯐꯩ꯫ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯒꯤꯗꯃꯛ ꯆꯩꯔꯥꯛ ꯑꯁꯦ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯥ ꯑꯃꯔꯣꯝꯗ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯈꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯒꯦꯠ ꯂꯥꯎꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯨꯕꯗ ꯈꯨꯗꯥꯡ ꯑꯗꯣ ꯃꯩꯅ ꯄꯣꯛꯄꯒꯨꯝ ꯁꯥꯔꯤ꯫ ꯃꯩꯈꯨꯁꯨ ꯕꯪ ꯀꯥꯔꯤꯕꯅꯤ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕꯒꯤ ꯈꯨꯁꯥ ꯃꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯇꯥꯔꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯑꯀꯟꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯧꯀ꯭ꯔꯤꯅꯦ ꯀꯩꯅꯦ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯅꯒ ꯀꯟꯅ ꯆꯨꯕꯒ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯣ
tama tamna tunglomda haibati khunam lomda khusa singado matek chekalakli aduma chekalakpada nupa ado naman khrabana yamna kanna lauri adumna kanna laurabasu Tolendro adumak mapanda taduna leiri masaki matung hauji makun masa thudiyakpado pungloi loirabada amai thangda mahagi thabak ado segaibagum yamna kanna narakpadagi nupa ado kanna lauri asuma laubagi maya kathokpa adutta mahaki manakta leiriba makhoina hatkraba miyo yedugi thawai milal ado maya manungda pulap oina changkhiduna masa punamak matek thiektuna leimai adu tharo le soro honbasu ngamgidri ifun phungkatladuna mamai punamak nangsang ngaksinduna leimai adu sor phunduna khudak adu mahak phrang chongduna siri madugi matung un waimuk chikhrabada Tolendro masiri kana ponte khaladuna mahak thong adu hangramdabida mahak labuki lautang sang aduta satkhri matam madu haukhri mathangi nongalakpada mafam aduta miyoi khara lakhi mado Tolendro na mahak ke yumda asibe khara lehaurabani haiduna tambadagi mado police sing laklibani aduga Tolendro ri police ki station da laikhrabani mato wasumna tawduna yumaduda makoi mariga asiba haksang ado police sing na phangkhri aduga Tolendro na haibagi matungina yumaduda asiba haksang amagasu laihoribani phungkhrabani hairapadagi mayam changduna pochai punamak sakhaiduna thibadagi mafam ado thengnabadagi tawkhaiduna yengrubada nipa amasu leiramkhi matau wasumna Tolendro miyoi sing ado kamdawna siribano haiduna hangbada thokriba thodok sing ado Tolendro na loinamak tamkhi asumna tamlaba matung Tolendro na matam aduda mi hatpa yaukhidaba amati lausinaba karimata yaukhidaba maram moraga mahakpu adumak thadorakhi adubu Tolendro mahaki yumdong po adudadi amuhan laikhidri mado adumak tamnaraga laikhi maram aduna Tolendro mahaki labuki lautang sangadutta phajana semjalaga maduda waina mapunsi chupa laikhi aduga mahaki yumdong po wehauraba yum adudi ahing khudingi makhoi yum aduda laikhidraba makhoi sing ado koichat chatuna yum aduda makhoina haujik sulan ngamdraba thawai amagum tamaduna laikhi wari asi matang asida loisenjari wari asi aina pathok charpa matamda soikiba lankhiba yawrabasu tabiriba khwai khibikna pukchal chauna ngakpigani mayambu aroibada amuka hana khurumjari